व्यवहार कायब वाहीसिंग व्यवहार कायब वाही वाता सिजनरगा दुआ तौरबदी अल्लाह ताला ना नुंसीबीबगी महुत्त हेन्ना सोखिनब मरम अम ओइखिगनि बनी इस्राएल ना दुआद व्यवहार कायरुबगी कल्लब सजाई कया फंखी मरम मसिनो व्यवहार कायब वाही खुदम ओइना हे अल्लाह अइबु लाकना बिरिबा सि करम्बे इरालगिनो अइंगोंद पीरिबा लैना असि कन्मल्ली अइबु नहल्लगा नहांगोंद करी कानई अइ सिख्रगा इचासिंगना करमना हिंहौगनी अइदि मसिदगी हेन्ना अवाबा खांगबा ngamlaroi asina chingba Allah ge faisla da pendaba fongdokba wahi ama fawba fongdok loidabani minai singna ningthawa magi mafamda karigumba khara pibinaba haizuba matamda pikchan nonjaba adudagi su heno phajaba ବ୍ୟବହାର Allah gi mangdu utkadabani awana khudingmak mahaki hukumdagini kokpi bungambasu maha khaktani aduna mahaki hukum adubu harau oksin bagaloina isagi upai leijadaba amsung asonba manai amma oibadagi khangba ngamjadaba adu khak mangda thamlaga kokpinaba haijagadabani layengba sunnatni kunthagani thai suba hadis huzur sallallahu alaihi wasallam na haibiramme awoibamak laina amasung hidak animak Allah na thabirakbane anaba khudingmak hidak su leibani adun nakoi hidak sizino tawbatabu haram oiba potsingdi hidak oina sizinagano kuntrago humdoi suba hadis sahabi karna hangi ya rasulullah hidak sizinabi yabra Huzur sallallahu alaihi wasallam na pakum biki karigi yadani hidak sizino maram de Allah taala na laina khuding mak hidak thambiri adumoina mak hanuraktan ba hidak ti thambiramdre kunchaga mari suba hadista Rasulullah sallallahu alaihi wasallam na haibirami laina khuding mak hidak laina aduga chana bo oirabadi anaba adu Allah na kokpi Allah ki Rasul sallallahu alaihi wasallam masa maksu narakpa matamda hidak sizinirami aduga miyambusu layengba amasung hidak sizinabagi ayaba pibirame marmasina layengba amasung hidak sizinaba sunnatni channabi ama oina layengba amasung hidak chabagi mahutta ibngo mahaki matau tamjaribani khallaga layengba oirabadi Allah na penbigani amasung achauba sawab fangani Masigi ona tainabada laying babu faraz wajib kumna khan bazais nate karamna laying gani laina khar de checksin thawrang khar tawraga Allah na kokpi laying bagi darkar oide masigi khudam khar de asni ahan badaw asab nungsa natraga nungsit yei khiba maramdagi kok chiklawadi aying nungsit fangba mafumda potharaga fai Ani subada yamna sa silu maramdagi puk nungai trabadi matam ama ani sara silaga fai ahum subada tumba watpa maramdagi kok chiklabadi khar kuina tumlaga fai mari subada kuina iba paba maramdagi kok chikpa natraga ngawba oirabadi achikba mafamda potharaga fai manga subada kuina famba natraga lepa maramdagi chok tharbadi hip tharaga fai taruk subada Kung hamba liklabadi fajar matungda chen chongduna sanaraga fai asung malaina sing asigadamak doctor singdo yeng hanbagi darkar oide dua daruna layeng kunchaga mga suba hadis Hadrat Umme Salma radhiyallahu anha hai Allah ge Rasul sallallahu alaihi wasallam na aigi inakta leibi nupi macha amagi mamaida laina fungbagi khudam urubu matungda aingonda haibirami Dua darut solu maramdi mahangonda lai tongde. Kuntraga daruk subah hadis. Hadrat Anas radhiyallahu anhu hai. Rasulullah sallallahu alaihi wasallam na arum hoba apomba amasung lai na fangbagi lai na asingda dua darula layeng bagi ayaba pibirame. Kuntraga taret subah hadis. Hadrat Auf bin Malik na hai. Ay koina Musalman olak tringay daw mantra solame. Musalman olaklaba matungdadi chingnaba maramdagi aikoina hangi he Rasul achanba mantra sonbada kari akaibalai paukhum biraki nakoina soliba mantra do hana ingon tahallu
ꯑꯩꯈꯣꯏꯅ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯇꯥꯛꯄꯤꯔꯛꯈꯤ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯤꯗ ꯁꯤꯔꯛ ꯑꯣꯏꯕ ꯑꯜꯂꯥꯍ ꯅꯠꯇꯕꯁꯤꯡꯗꯒꯤ ꯃꯇꯦꯡ ꯅꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ 39 ꯁꯨꯕ ꯍꯗꯤꯁ ꯍꯗ꯭ꯔꯠ ꯑꯂꯤ ꯔꯖꯤꯌꯜꯂꯥꯍು ꯑꯟꯍꯨꯅ ꯍꯥꯏ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍು ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯑꯍꯤꯡ ꯑꯃ ꯅಮಾꯖ ꯁꯣꯜꯂꯝꯃꯤ꯫ ꯁꯖꯗꯥꯒꯤꯗꯃꯛ ꯂꯩꯕꯥꯛꯇ ꯈꯨꯠ ꯊꯝꯕ ꯃꯇꯝꯗ ꯕ꯭ꯔꯤꯁꯛ ꯃꯍꯨ ꯄꯥꯟꯕ ꯇꯤꯟ ꯑꯃꯅ ꯆꯤꯛꯂꯝꯃꯤ꯫ ꯕ꯭ꯔꯤꯁꯛ ꯑꯗꯨꯕꯨ ꯈꯣꯡꯎꯞꯅ ꯊꯥꯗꯨꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯕ꯭ꯔꯤꯁꯛꯀꯤ ꯃꯊꯛꯇ ꯑꯜꯂꯥꯍꯅ ꯁꯥꯞ ꯊꯨꯡꯂꯁꯅꯨ, ꯃꯍꯥꯛꯇꯤ ꯕꯦꯅꯃꯥꯖꯤ ꯅꯕꯤ ꯅꯠꯇꯅ ꯃꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯗꯦ꯫ ꯃꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯏꯁꯤꯡꯒ ꯊꯨꯝꯒ ꯅꯩꯔꯒ ꯆꯤꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯩꯅ ꯇꯩꯅ ꯀꯨꯜ ꯑꯎꯖꯨ ꯕꯤꯔബ്ꯕꯤꯜ ꯐꯂꯛ ꯑꯃꯁꯨꯡ ꯀꯨꯜ ꯑꯎꯖꯨ ꯕꯤꯔബ്बिꯟ ꯅꯥꯁ ꯁꯣꯜꯂꯝꯃꯤ꯫ ꯍꯗꯤꯁꯁꯤꯡ ꯑꯁꯤꯗꯒꯤ ꯁꯝꯂꯞꯅ ꯑꯃꯁꯨꯡ ꯐꯤꯀꯥꯒꯤ ꯊꯥꯖꯕ ꯌꯥꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯒꯤ ꯁꯟꯗꯣꯛꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠꯁꯤꯡ ꯑꯃꯁꯨꯡ ꯗꯨआ ꯗꯔꯨꯅ ꯇꯥꯎꯋꯤꯁ ꯁꯦꯝꯂꯒ ꯅꯠꯇ꯭ꯔꯒ ꯃꯟꯇ꯭ꯔ ꯑꯣꯏꯅ ꯁꯣꯜꯂꯒ ꯂꯥꯌꯦꯡꯕꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ, ꯉꯁꯤꯒꯤꯗꯤ ꯑꯁꯤ ꯐꯥꯎꯕꯗꯪ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯃꯁꯥꯂꯥ ꯈꯔ, ꯍꯤꯗꯥꯛꯅ ꯂꯥꯌꯦꯡꯕ ꯑꯁꯤꯅꯆꯤꯡꯕꯒꯤ ꯃꯇꯥꯡꯗ ꯈꯪꯃꯤꯟꯅꯁꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯁꯦꯌꯔ ꯇꯧꯕꯤꯗꯨꯅ ꯈꯪꯍꯟꯕꯤꯌꯨ꯫ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯍꯥꯏꯖꯈꯤꯕ ꯋꯥꯐꯝ ꯈꯔꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯜ ꯇꯧꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯗꯨ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫